Thobal District Fauduna Chatliba, National Highway 102, Imphal Moreh Lambi dagi, Kangabok Kulak Fauduna Chatliba, Bangsibuno dagi, Kangabok Lamlong Makalekai Taba, Lambi Asi, Haukiba Chahitara Rom Asida, Sembi Dana Lakpa Amadi, Lambi Asi Sembi Naba Club Singna, Mari Lainaba Singda, Kayarak Hana Haiduna, Lakre, Adubu, Tabidre Haiduna, Ngasi Miyam Tolaktuna, Kangabok Lamlong Kaitelda, Lambi Thingduna Kongjang Changsin Kre. Lambi asi nong hek tabaga mi amata chatpa yadre nong tadaba matam asidana ufulna chatpa ngamdre lambi asida school kariba mahairoi singdi awaba ama oire miron bi fauba hospital yoba ngamdabagi fibamda leire haina ngasi ayuk khangabok lamlong makhagi masing yamlaba miyam amadi lambi adu fauduna chatliba masing yamlaba school gi mahairoi sing tholaktuna lamlong kaithelda lambi thingki amadi miyam aduna human chain semduna kholau kayasu lauki Kongjang aduga mari leinana Kangabok Lamlong Kaithelda Miyamgi mifam pangthoktuna JSC ama sembaga loinana lakliba April ki tang 13 faubagi manungda Leingak asina lambi asi semnaba Thazaba ama Piraktrabadi mathangi numit April 12 dagi National Highway 102 Imphal Moreh Lambi thingba yauna Kongjang kaya marum changsilagani hainasu JSC gi mihut amasu oiriba Popular Youth Club Kangabok ki Secretary TH Nabakumarna Paumi Singda Fongdorakli Mahakna makata na hai Kangabok Bangsibudon Road tagi Kangabok Lamlong Makha Kiam Lokon Taba Lambi asi chahi tararong ki mamangdagi sembi naba taknaduna lakhi adubu ngasi fauba sembidri Lambi asigi fibam asuki matik phatabana maram oiraga angang singna school kaba ana ayek yaurakpada chathok sasinda aduki matik khudong chadre hairaduna Manipur Leingakna lambi asi semjillani haibagi thazaba ama Piraktrabadi April 12 ge ayuktagi Kangabok fauduna chatliba Imphal Moreh lambi asi thingbagi kongjang changsinnaba warep asi lobani haiki Sibudon so jam konang kaba lo yaro dasi kasuki matik henna lamong dagi kapun fauba lambi dasi jam kaina patabna maram oraga no surak matamda pidi ba mairosi school kaba da khudong cha da jarokpa ana ay yorok ba emergency lak matamda kam theng awa ba kaya lai base akoi ukon biren nabagi damakda akoi hairiba organization mari manga asina punchi laga leiriba koi khamo party leiriba sele group sing amasung istani sar mairo sing pullaga koi asi sinema tawdabani hairiba sena sida akoi yesi masem greje sina yesi na koi laliba tang tara ma toile pa ko sida mari leina ba puriti natraga sarkari maikai degi positive response pirak tarabadi mathang numit tarik tara ni toi Jumske sunda sida nesme highway sida mairo sing gauna koi tungan bang sin mateng lorga koi ban tawbuni hajina koi midagi thutangda mari neba sing mafam da masu sarkar mafam makai da hajani